ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯕ꯭ꯔꯤꯖꯤꯠꯇꯒꯤ ꯃꯍꯩ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 14 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯕ꯭ꯔꯤꯖꯤꯠꯇ ꯃꯣꯍꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯗꯣ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯐꯝꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯤꯖꯤꯠꯇ ꯂꯥꯛꯄ ꯎꯕꯗ ꯃꯣꯍꯣꯟꯅ ꯂꯥꯛꯇꯤ ꯂꯥꯛꯏꯗꯅ ꯀꯤꯗꯤ ꯀꯤꯕꯖꯥꯠꯅꯤ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯕ꯭ꯔꯤꯖꯤꯠꯇꯕꯨ ꯀꯧꯁꯤꯜꯂꯛꯏ꯫ "ꯑꯩ ꯕ꯭ꯔꯤꯖꯤꯠꯇ, ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫" ꯕ꯭ꯔꯤꯖꯤꯠꯇ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯪꯅꯤꯡꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ "ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯀꯧꯕꯤꯕꯕꯣ?" "ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ꯫ ꯐꯤꯗꯥ ꯊꯥꯎꯅꯦ, ꯅꯈꯣꯏꯁꯨ ꯋꯥ ꯈꯪꯗꯦꯗ." ꯇꯧꯔꯤꯕꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇ ꯏꯉꯛ-ꯉꯛꯏ꯫ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇ ꯐꯝꯊꯔꯒ "ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ?" "ꯕ꯭ꯔꯤꯖꯤꯠꯇ, ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯅꯍꯥꯛꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯏ꯫ ꯅꯪꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯃꯁꯤ ꯇꯣꯛꯅꯅꯕ ꯇꯧ꯫ ꯅꯪꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯒꯗꯤꯀꯣ, ꯑꯐꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯉꯥꯏ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ." ꯃꯣꯍꯣꯟꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯕ꯭ꯔꯤꯖꯤꯠꯇ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯗꯨꯒ "ꯐꯔꯦ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯖꯔꯒꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤ ꯌꯥꯕꯤꯔꯒꯗꯤ ꯑꯩ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯆꯒꯦ." "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯕꯣ? ꯂꯨꯄꯥ ꯀꯌꯥ ꯄꯥꯝꯕꯒꯤ ꯋꯥꯅꯣ? ꯂꯥꯛꯇ ꯄꯥꯝꯕ꯭ꯔꯥ, ꯀꯔꯣꯔꯗ ꯄꯥꯝꯕ꯭ꯔꯣ?" "ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯄꯥꯝꯖꯗꯦ." "ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯣꯛ ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ." "ꯑꯩꯁꯦ ꯃꯣꯍꯣꯟꯅꯤꯅꯦ, ꯃꯣꯍꯣꯟ." "ꯍꯣꯏ, ꯑꯩ ꯈꯪꯖꯩ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯁꯤ ꯃꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯈꯔ ꯁꯣꯝꯅ ꯄꯥꯏꯕꯤꯈꯤꯕ ꯃꯥꯜꯂꯤ꯫ ꯃꯗꯨ ꯑꯃꯨꯛꯇꯪ ꯍꯟꯗꯣꯛꯄꯤꯔꯛꯎ, ꯑꯗꯨꯗꯨꯒ ꯑꯩꯒꯤꯁꯨ ꯈꯣꯡꯐꯝ ꯍꯟꯗꯣꯛꯆꯔꯒꯦ." "ꯅꯨꯡꯊꯤꯜꯆꯥꯏꯕꯤꯁꯤ ꯅꯪꯅ ꯂꯧꯔꯕ ꯋꯥ ꯑꯣꯏꯔꯦ." "ꯍꯣꯏ, ꯑꯩꯅ ꯂꯧꯖꯔꯦ." "ꯐꯔꯦ. ꯃꯥꯒꯤ ꯂꯧ ꯁꯪꯉꯝ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯑꯩꯅ ꯂꯧꯁꯤꯜꯗꯨꯅ ꯂꯩꯕꯅꯤ꯫ ꯐꯔꯦ, ꯃꯗꯨ ꯅꯪꯉꯣꯟꯗ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯆꯦ ꯆꯥꯡ ꯑꯩ ꯅꯪꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯔꯒꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯂꯕꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯀꯗꯕꯅꯤ." "ꯀꯔꯤꯒꯨꯝꯕ ꯑꯝꯇ?" "ꯀꯔꯤꯅꯣ? ꯂꯧꯗꯨ ꯁꯪꯉꯝ ꯑꯃꯈꯛꯇꯪ ꯅꯠꯇ ꯃꯥꯜꯂꯦ. ꯁꯪꯉꯝ 3 ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯌꯥꯔꯒꯗꯤ ꯁꯪꯉꯝ 3ꯗꯨ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯅꯔꯣꯏ." "ꯑꯩ ꯅꯪꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯀꯦꯗ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯕꯗꯒꯤ,ꯃꯗꯣ ꯑꯩꯉꯣꯟꯗ ꯀꯟꯐꯥꯔꯝ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯒ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯋꯥꯍꯪ ꯍꯪꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯨ ꯈꯪꯂꯦꯗꯅ꯫ ꯑꯩ ꯋꯥ ꯍꯥꯏꯈꯤꯕꯅ ꯇꯥꯎ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ, ꯅꯪꯒꯤ ꯅꯨꯄꯤꯗ ꯇꯥꯈꯤꯕ ꯗꯁꯥ ꯅꯤꯡꯁꯤꯡꯉꯣ꯫ ꯐꯔꯦ, ꯆꯠꯂꯣ, ꯂꯧ ꯄꯤꯌꯨ ꯒꯥꯏꯗꯅ꯫ ꯆꯠꯂꯣꯅꯦ." ꯕ꯭ꯔꯤꯖꯤꯠꯇ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ "ꯐꯔꯦ, ꯑꯩꯁꯨ ꯆꯠꯆꯔꯒꯦ. ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯗ ꯑꯩꯒ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯂꯕꯅꯤꯅ, ꯍꯥꯏꯕꯗꯤ ꯁꯤꯡꯅꯔꯛꯂꯕꯅꯤꯅ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯒꯤꯗꯤ ꯏꯊꯟꯇꯅꯤ. ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯒ ꯅꯁꯨꯁꯨ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯅ ꯈꯔꯗꯤ ꯋꯥꯗꯣ ꯉꯥꯡꯕꯗ ꯈꯥꯛꯅ ꯉꯥꯡꯒꯗꯕꯅꯤ. ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯁꯤꯈ꯭ꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯨ ꯁꯤꯈ꯭ꯔꯦ. ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯈꯟꯊꯕ ꯐꯕꯅꯤ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯑꯍꯤꯡꯗꯒꯤꯗꯤ ꯀꯅꯥꯅ ꯀꯅꯥꯕꯨ ꯉꯥꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦ. ꯑꯗꯣꯝꯁꯨ ꯏꯆꯥ ꯅꯨꯄꯥꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ. ꯑꯩꯒꯤꯗꯤ ꯏꯆꯥꯗꯣ ꯑꯩꯒꯤꯗꯤ ꯊꯋꯥꯏ.
ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯟꯕꯤꯔꯣ꯫ ꯕ꯭ꯔꯤꯖꯤꯠꯇ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯒꯗꯧꯔꯤ? ꯍꯣꯏ, ꯅꯈꯣꯏ ꯀꯌꯥ ꯂꯩ? ꯑꯩ ꯂꯩꯖꯩ ꯁꯥꯔ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯆꯠꯂꯒꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯀꯣꯏꯁꯦꯟ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯦꯛ ꯊꯣꯛꯂꯛꯂꯕ ꯀꯔꯤꯅꯣ ꯑꯄꯥꯏ ꯄꯣꯠ ꯑꯃꯅ ꯍꯦꯛꯇꯃꯛ ꯊꯣꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅ ꯇꯤꯡꯈꯪ ꯂꯩꯕ ꯌꯥꯔꯣꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯣꯍꯣꯟꯅ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯕ꯭ꯔꯤꯖꯤꯠꯇ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ, ꯀꯔꯤ ꯍꯥꯏꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅ ꯃꯈꯣꯏꯗꯤ ꯂꯧꯅꯝ ꯍꯩꯕꯅꯤ, ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯀꯥꯡꯕꯨꯅꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯅꯪꯒꯤ ꯑꯁꯦꯡꯕꯗꯨ ꯎꯠꯊꯣꯛꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯃꯗꯣ ꯊꯑꯣꯏꯅꯃꯛꯀꯤ ꯑꯩꯅ ꯂꯥꯡ ꯑꯃ ꯊꯥꯛꯂꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯃꯈꯣꯏꯒꯤ ꯃꯤ ꯈꯔ ꯑꯩꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯂꯣꯏꯔꯤꯕ ꯂꯥꯏꯃꯨ ꯑꯁꯤ ꯅꯪ ꯀꯤꯕꯗꯤ ꯀꯤꯒꯅꯨ꯫ ꯃꯁꯤꯗ ꯊꯋꯥꯏ ꯑꯃ ꯄꯤꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯂꯥꯏ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯄꯤꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯊꯋꯥꯏ ꯑꯃ ꯐꯥꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯁꯤꯗ ꯀꯠꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯁꯤꯗꯤ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ, ꯑꯩ ꯃꯥꯡꯂꯔꯣꯏꯗꯅ꯫ ꯑꯩ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯃꯍꯨꯠꯇ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯑꯣꯏꯅ ꯃꯥꯡꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯐꯔꯦ, ꯆꯥꯛ ꯏꯁꯤꯡꯗꯨꯝ ꯊꯣꯡꯗꯣꯛꯂꯨꯔꯣ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯒꯅꯨ, ꯑꯩ ꯂꯩꯔꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯕ꯭ꯔꯤꯖꯤꯠꯇ ꯑꯃꯗꯤ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯣꯔꯤ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯥꯅ ꯌꯥꯠꯇꯨꯅ ꯁꯦꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯕ꯭ꯔꯤꯖꯤꯠꯇꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯥꯔꯤꯕ ꯂꯥꯒꯤ ꯁꯥꯔꯩꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯑꯃꯗꯤ ꯕ꯭ꯔꯤꯖꯤꯠꯇ ꯆꯥꯛ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯤ꯫ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯤ ꯀꯨꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯖꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯤꯖꯤꯠꯇꯅ ꯑꯩꯗꯤ ꯉꯁꯤ ꯇꯨꯝꯃꯔꯣꯏ, ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯍꯣꯔꯦꯟ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯁꯨ ꯅꯍꯥꯛ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯄ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯕ꯭ꯔꯤꯖꯤꯠꯇ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯀꯔꯤ ꯊꯣꯛꯂꯒꯕ? ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ, ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯔꯤꯅꯣ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃ ꯏꯌꯥꯎ ꯌꯥꯎꯗꯕꯒꯨm ꯇꯧꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯕ꯭ꯔꯤꯖꯤꯠꯇ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯂꯩꯃꯥꯏꯗꯣ ꯈꯔ ꯈꯔ ꯀꯣꯊꯣꯛꯇꯨꯅ ꯍꯨꯠꯂꯤ꯫ ꯑꯍꯣꯕꯁꯤꯡ ꯑꯗꯨꯗ ꯂꯥꯒꯤ ꯁꯥꯔꯩ ꯑꯗꯣ ꯊꯛ ꯊꯛ ꯌꯨꯡꯁꯤꯟꯗꯨꯅ ꯁꯥꯔꯩ ꯑꯗꯣ ꯐꯖꯅ ꯄꯔꯦꯡ ꯁꯥꯡꯅ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥ ꯑꯃꯗ ꯐꯖꯔꯕ ꯂꯩ ꯑꯉꯥꯡꯕ 3 ꯊꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯇꯩ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯂꯝ ꯀꯌꯥ ꯑꯃ ꯊꯝꯂꯕ ꯃꯇꯨꯡꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯀꯧꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯃꯣꯍꯣꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯂꯥꯞꯇꯛꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ, ꯍꯣꯏ ꯆꯨꯝꯃꯦ, ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯍꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯣꯍꯣꯟꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯟꯕꯅꯤ, ꯑꯗꯨꯅ ꯃꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯔꯣꯏ, ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯒ ꯍꯦꯛꯇꯃꯛ ꯐꯨꯊꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯒ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯕ꯭ꯔꯤꯖꯤꯠꯇꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯒꯥꯗꯣ ꯑꯉꯧꯕ ꯂꯩꯆꯤꯟ ꯈꯪꯊꯥ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯈꯪꯊꯥ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯐꯥꯎꯕ ꯎꯅꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯩꯈꯨꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯕ꯭ꯔꯤꯖꯤꯠꯇꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯕ꯭ꯔꯤꯖꯤꯠꯇꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ, ꯂꯥꯏ ꯁꯥꯟꯅꯔꯝꯕꯒꯤ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯨꯗꯤ ꯊꯦꯡꯗꯨꯅ ꯑꯗꯨꯃꯛ ꯊꯅꯝꯂꯤ꯫ ꯑꯗꯨꯒ ꯃꯩꯈꯨꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯤꯅꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯩ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯁꯩꯌꯦꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯩꯌꯦꯡꯗ ꯌꯩꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯃꯈꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯊꯤꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯣ ꯃꯃꯥꯏ ꯑꯗꯣ ꯕꯨꯔꯥ ꯑꯣꯏꯅ ꯎꯟꯁꯥ ꯈꯣꯛꯇꯣꯛꯈ꯭ꯔꯒ ꯃꯃꯥꯏ ꯑꯗꯣ ꯉꯪꯁꯪ ꯉꯥꯡꯅ ꯃꯤꯠꯀꯗꯣ ꯆꯣꯡꯊꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯏ ꯅꯥꯍꯤꯡ ꯆꯞ ꯆꯞ ꯇꯥꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯣꯍꯣꯔꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯁꯦ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯈꯔ ꯈꯔ ꯊꯛꯆꯜꯂꯨ꯫ ꯃꯁꯤ ꯊꯛꯂꯕꯗꯤ ꯅꯈꯣꯏꯗ ꯀꯔꯤꯃꯇ ꯇꯧꯔꯛꯂꯔꯣꯏ꯫ ꯑꯗꯨꯒ ꯅꯈꯣꯏꯕꯨꯗꯤ ꯑꯩꯅ ꯍꯥꯠꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯃꯗꯤ ꯑꯩꯅ ꯃꯊ꯭ꯋꯥꯏ ꯂꯧꯔꯤ꯫ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯅꯈꯣꯏ ꯑꯩꯕꯨ ꯁꯥꯎꯒꯅꯨ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯄꯨꯟꯁꯤ ꯑꯗꯨ ꯁꯥꯡꯅ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯣꯍꯣꯟꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯌꯨ꯫ ꯃꯣꯍꯣꯟꯒꯤ ꯄꯨꯟꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯂꯕꯅꯤ꯫ ꯃꯥꯕꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯂꯃꯟ ꯈꯨꯝꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯠꯈꯤꯕꯗ ꯍꯥꯏꯌꯨ ꯑꯃꯥꯏꯕ ꯒꯨꯞꯇꯥ ꯊꯦꯡꯅꯔꯕꯗꯤ ꯑꯃꯥꯏꯕ ꯒꯨꯞꯇꯥꯗꯣ ꯃꯥꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯤꯖꯤꯠꯇ ꯑꯩ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯇꯝꯃꯨꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯁꯤꯕꯁꯤ ꯄꯨꯈꯣ ꯆꯠꯂꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯣ ꯁꯦꯒꯥꯗ ꯑꯃꯃꯝ ꯄꯥꯏꯅꯔꯒ ꯆꯤꯡꯒꯨꯝ ꯊꯥꯡꯒꯨꯝ ꯄꯨꯔꯒ ꯆꯠꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯑꯩꯕꯨ ꯍꯥꯠꯅꯤꯀ ꯀꯥꯏꯗꯅ ꯂꯥꯛꯆ ꯁꯥꯔꯤ꯫ ꯃꯊ꯭ꯋꯥꯏꯁꯤꯡ ꯑꯁꯤ ꯃꯥꯡꯅꯤꯡꯗꯅ ꯍꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯉꯥꯏꯍꯥꯛ ꯁꯣꯟꯂꯝꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯝꯂꯤꯕ ꯄꯣꯠꯂꯝ ꯆꯅꯝꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯁꯨꯝ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯣꯍꯣꯟꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯥꯏ ꯁꯦꯠꯇꯠꯇꯨꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯁꯦꯠꯄ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯊꯦꯡꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯋꯥ ꯑꯗꯣ ꯃꯨꯔꯨꯝ 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 ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯥꯏꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯕ꯭ꯔꯤꯖꯤꯠꯇꯅ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯈꯤꯕ ꯑꯃꯗꯤ ꯃꯗꯨꯕꯨ ꯎꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯁꯨ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯔꯤꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯕꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯑꯁꯨꯝ ꯂꯥꯏ ꯑꯗꯨꯗ ꯋꯥꯍꯪ ꯑꯁꯨꯝ ꯍꯪꯂꯛꯄꯗ ꯂꯥꯏ ꯑꯗꯨꯅ ꯐꯔꯦ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯃꯗꯤ ꯍꯪꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯌꯥꯔꯒꯦ ꯑꯃꯗꯤ ꯈꯨꯝꯂꯒꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯅꯍꯥꯛꯁꯨ ꯌꯥꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯍꯨꯠꯇ ꯃꯤ ꯑꯃ ꯄꯤꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯄꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯥꯗꯣꯛꯂꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯐꯔꯦ ꯊꯋꯥꯏ ꯑꯅꯤꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯊꯋꯥꯏ ꯑꯃꯁꯤ ꯄꯥꯏꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯕꯒꯤ ꯆꯍꯤ ꯑꯁꯦ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯈꯪꯉꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯣ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ꯫ ꯕ꯭ꯔꯤꯖꯤꯠꯇꯁꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯉꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅꯁꯨ ꯕ꯭ꯔꯤꯖꯤꯠꯇꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯆꯨꯝꯃꯤ ꯑꯩ ꯈꯪꯉꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯁꯨꯝꯅ ꯕ꯭ꯔꯤꯖꯤꯠꯇꯁꯨ ꯂꯥꯏ ꯁꯥꯏꯅꯕꯗꯣ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯂꯥꯏ ꯁꯥꯏꯅꯕꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅ ꯕ꯭ꯔꯤꯖꯤꯠꯇꯒꯤ ꯆꯪꯉꯛꯄ ꯃꯈꯣꯜ ꯇꯥꯕꯒ ꯊꯕꯛ ꯂꯣꯏꯔꯕꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇ ꯋꯥꯗꯤ ꯀꯌꯥ ꯉꯥꯡꯉꯝꯗꯅ
ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯀꯥꯕꯗ ꯆꯪꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯕ꯭ꯔꯤꯖꯤꯠꯇꯒꯤ ꯃꯌꯨꯝꯗ ꯃꯣꯍꯣꯟ ꯃꯁꯥꯃꯛ ꯑꯣꯏꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯃꯣꯍꯣꯟꯕꯨ ꯍꯦꯛ ꯎꯕꯗ ꯀꯔꯤꯅꯣꯅꯤ ꯑꯁꯨꯛ ꯉꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯣꯍꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯕ꯭ꯔꯤꯖꯤꯠꯇꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯍꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯤ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯊꯥꯔꯛꯂꯤꯕꯗꯤ ꯑꯗꯨꯒ ꯀꯔꯤ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯃꯤ ꯎꯁꯤꯠꯇꯕ ꯉꯁꯤꯗꯤ ꯅꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯉꯁꯤꯗꯤ ꯈꯪꯖꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕ꯭ꯔꯤꯖꯤꯠꯇꯕꯨ ꯐꯨꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯥꯒ ꯂꯣꯏꯅꯔꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒ ꯐꯨꯅꯕꯗꯗꯤ ꯀꯔꯤꯁꯨ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯥꯟꯖꯗ꯭ꯔꯕꯤ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯒꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯗꯨꯃꯛ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯍꯣꯏ ꯅꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯈꯟꯅꯕ ꯍꯧꯕꯗꯒꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯐꯨꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕꯁꯨ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕꯅꯣ ꯁꯤꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯂꯥꯟ ꯍꯥꯏꯕꯗꯨꯅꯤ ꯂꯥꯟ ꯇꯧꯔꯕꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯁꯤꯕ ꯇꯥꯕꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯁꯤꯔꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯥꯎꯅꯤꯡꯉꯛꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯣꯍꯣꯟ ꯅꯪꯒ ꯑꯩꯒ ꯈꯛꯇꯃꯛ ꯌꯦꯡꯊꯤꯅꯁꯤ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨꯗꯤ ꯁꯣꯛꯍꯜꯂꯣꯏꯒꯣꯏꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯍꯣꯟꯅ ꯀꯔꯤ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯅꯣꯅꯦ ꯐꯔꯦ ꯐꯔꯦ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯏꯐꯣꯡ ꯐꯣꯡꯅ ꯑꯩꯒ ꯁꯤꯡꯅꯔꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯇꯧꯔꯛꯄꯒꯦꯗꯣ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯃꯣꯍꯣꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯃꯈꯣꯏꯗꯤ ꯈꯨꯀꯜ ꯄꯥꯡꯒꯟꯕꯅꯤ ꯍꯣꯔꯦꯟꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯕ꯭ꯔꯤꯖꯤꯠꯇꯗ ꯍꯥꯏꯖꯩ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇꯅ ꯇꯧꯁꯅꯨ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯃꯊ꯭ꯋꯥꯏ ꯂꯣꯏꯅꯃꯛ ꯂꯧꯔ ꯂꯣꯏ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯐꯔꯦ ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯑꯌꯨꯛꯀꯤ ꯊꯕꯛꯇꯨꯝ ꯇꯧꯊꯣꯛꯁꯤꯁꯤ ꯑꯁꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯔꯒ ꯂꯩꯈꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯣꯍꯣꯟꯅ ꯕ꯭ꯔꯤꯖꯤꯠꯇꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯝꯗꯧꯅ ꯃꯥꯡꯍꯟꯁꯤꯒꯦ ꯂꯣꯏꯁꯤꯜꯂꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯁꯤ ꯑꯩꯈꯣꯏꯁꯤ ꯃꯅꯨꯡꯒꯤ ꯀꯥꯡꯕꯨ ꯁꯥꯔꯁꯤ ꯏꯈꯨꯠꯇ ꯑꯁꯥꯕꯅꯤ ꯈꯪꯗꯦ ꯑꯁꯦꯡꯕꯅꯤ ꯈꯪꯗꯦ ꯈꯨꯠꯂꯥꯏ ꯈꯔ ꯈꯔ ꯄꯥꯏꯔꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯤꯖꯤꯠꯇꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯕ ꯑꯗꯨꯒ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯝꯍꯥꯡ ꯑꯃꯗ ꯃꯍꯥꯛꯄꯨ ꯄꯨꯊꯣꯛꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯀꯥꯡꯕꯨꯅ ꯍꯥꯠꯈꯤꯕ ꯃꯔꯥꯏ ꯃꯥꯟꯖꯔꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅꯅꯤꯅꯦ ꯀꯣꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯄꯨꯊꯣꯔꯛꯄꯗ ꯁꯨꯝ ꯉꯥꯏ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯀꯅꯤ ꯐꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯃꯛ ꯇꯧꯔꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯁꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕ꯭ꯔꯤꯖꯤꯠꯇꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯦ ꯃꯥꯗꯤ ꯆꯥꯗ꯭ꯔꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯖꯤꯠꯇꯒꯤꯗꯃꯛ ꯊꯤꯔꯤ ꯕ꯭ꯔꯤꯖꯤꯠꯇꯅ ꯅꯪꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯥꯁꯨ ꯐꯃꯨꯡꯗꯃꯛ ꯆꯪꯈ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯍꯣꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯕ꯭ꯔꯤꯖꯤꯠꯇꯒꯤ ꯃꯌꯨꯝꯗ ꯃꯣꯍꯣꯟ ꯃꯁꯥꯃꯛ ꯌꯥꯎꯅ ꯂꯥꯛꯂꯤ ꯂꯨꯝꯂꯒ ꯂꯣꯟꯅ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯖꯤꯠꯇꯁꯨ ꯈꯪꯉꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯣꯍꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕ꯭ꯔꯤꯖꯤꯠꯇꯁꯨ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯤ ꯃꯣꯍꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯕ꯭ꯔꯤꯖꯤꯠꯇꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯄꯁꯤ ꯎꯔꯒ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯕ꯭ꯔꯤꯖꯤꯠꯇꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ
Ngasa ayu haina kibaduga hojik tawthuraysiga tayonarakpasida mohona hoi kayono na haibudubo aikoi changba hauba yare matam maruda mohon ka lakminaba singaduna sar koi kauthuluri adubu sarna mang thabiro asumna mohon amadi makoi gi kangbu mama mit khumjallaga Bridget tagi mayumda lakli matam maruda Bridget tabu kanna kauropaduta Bridget tasu thong hangtokli aduda Kidoroge haiduna hanglupata mohon hogi kangbuna ada le jawraga wari sanasila o haiduna mahaku sor laktuna singki masigi matung thongdo kanagumba mana matomta lonsinki matam maruda Bridgetana machinda murum somalepti Bridget do gari ben amada hapchanduna athapa chingkhong amada puduna lakhi masumna tawduna Bridgeta athapa chingkhong do yorokli Nimitse thawal su jamna phai Bridgeta mahaki mamit khumliba makhut pulliba ga do loina mo lokthui mohon hogi kangpu odusu mama mamit khumliba do loina mo lokthokli matam aduda mohona haujikti aina haibadu yadrabanina afam swaida haying illaga lehuba tabni ha matam aduda Bridgetana nokraga nakhon haribudu karino aiji karimata bu gyan tadri nakhoisi mafam masidagi hingkini khalibra wafam madu tabada mohona o film gi type ta nangna ikhosi loina mak phuragani loina bahalagani sinine naril lerabadi aigi khajaya sida abuktang sopa ngambra yengjo adom na hairabada Bridgetana hay apongba gatha nang gaiga di jinga dine aina yengnari basidi nangi na sa nupa asigi yengnabani aduna ngasi gi numit asida mokoi Nangi nasa nupa bu aina manghan ga doribani aduga magi mamanaba adu soina manghan ga doribani makoi ani ge thawai lawraba kan khatada ai gi asawba senem thaga doribani aduga ai gi nupi angang na lari pak jongna shanti phangjaga doribani aduna haujikti nangi na thau tawro nakoina aibu phaba lakpado aina mapal tholokpada khangbadagi imungda mukchang khibani nakoina aibu thawoina phanaga puraga yana na ba haiduna ai soi khoi gi kairo le kai aduda ai gi haiba mai uthokpase tasin maki kaiji maramaduna fa mastadi inim tamna sijina ba yaragani adom na hairpada mohona masi wayam ngangduri haiduna mana pairakpa chawraba uthup amana taptaba makhai phuragi khladuna Bridgetagi manangan mapada haithari adom na haitharubada khanghoduna Bridgetta swai mangkhri Wari asigi tara mari suba tangkak matang asida losinjari mathangi tangkak sinda kari kamdorokpake haibadu mayam punna mu ngaiminarasi mayam boroi bada mukka hanna khurumjari